ꯍꯩ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯍꯩꯁꯦ ꯁꯤꯅ ꯈꯔ ꯍꯥꯎꯋꯦꯕꯀꯣ ꯁꯣꯝꯒꯤꯁꯦ ꯆꯥꯎꯗꯤ ꯆꯥꯎꯋꯦ ꯃꯊꯛꯇ ꯑꯃꯨꯟꯕ ꯑꯃ ꯌꯥꯎꯔ ꯃꯥꯜꯂꯦ ꯍꯩꯁꯦ ꯁꯤꯟꯁꯨ ꯁꯤꯟꯕ ꯍꯥꯎꯁꯨ ꯍꯥꯎꯕ ꯁꯤ ꯍꯩꯁꯦ ꯑꯗꯨꯗꯤ ꯑꯍꯥꯎꯕ ꯍꯩꯅꯦ ꯁꯤꯁꯦ ꯍꯩ ꯀꯌꯥ ꯍꯦꯛꯁꯤꯒꯦ 3 ꯃꯌꯥꯝꯇ ꯐ꯭ꯔꯦꯁꯅꯤꯀꯣ ꯃꯨꯟꯗ꯭ꯔꯤꯀꯣ ꯃꯨꯟꯕꯒ ꯅꯥꯏꯔꯤ ꯁꯤ ꯐꯖꯕ꯭ꯔꯥ ꯁꯤꯅ ꯐꯖꯕ꯭ꯔꯥ ꯇꯥꯏꯃꯔ ꯁꯦꯠ ꯇꯧꯔꯒ ꯇꯧꯒꯗꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅꯗ꯭ꯔꯗꯤ ꯃꯤꯅꯤꯠꯇ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯑꯗꯣ ꯍꯣꯔꯦꯟ ꯀꯩꯀꯩ ꯁꯦꯝꯕ ꯃꯣꯔꯣꯛ ꯀꯩꯀꯩ ꯁꯦꯝꯕ ꯑꯃꯨꯛ ꯌꯦꯡꯍꯟꯖꯔꯒꯦ ꯍꯩꯅꯧ ꯍꯦꯛꯄ ꯀꯥꯈꯠꯂꯦ ꯃꯌꯥꯝ ꯑꯁꯤꯂꯣꯝꯗ ꯔꯥꯏꯠ ꯂꯣꯝꯗ ꯁꯤꯒꯤ ꯑꯃꯨꯟꯕ ꯍꯦꯛꯄ ꯀꯥꯔꯤꯅꯦ ꯁꯤꯒꯤ ꯑꯃꯨꯟꯕ ꯍꯩꯅꯧꯁꯦ ꯌꯥꯝ ꯆꯥꯎꯗꯤ ꯆꯥꯎꯋꯦꯀꯣ ꯑꯩꯈꯣꯏ ꯍꯩꯅꯧꯁꯦ ꯇꯨ ꯃꯥꯒ ꯊꯪꯅꯕ ꯄꯥꯟꯕꯗꯨ ꯀꯦꯟꯈ꯭ꯔꯦꯅ ꯇꯧꯋꯤ ꯍꯥꯏ ꯚꯥꯏ ꯌꯣꯡꯉꯔꯒꯦ ꯍꯥꯏꯇꯥꯗ ꯃꯦꯟꯇꯨ ꯑꯁꯤꯗ ꯂꯩꯔꯤꯀꯣ ꯑꯃꯨꯟꯕꯗꯣ ꯑꯁꯤꯗꯤ ꯀꯩꯝ ꯇꯧꯗꯦ ꯃꯀꯨꯗ ꯑꯣꯏꯕꯖꯥꯠ ꯑꯗꯨꯝ ꯈꯥꯏꯔ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯆꯥꯔꯁꯦ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯔꯦ ꯃꯥꯏꯔꯦꯟꯁꯨ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯃꯥꯏꯔꯦꯟꯁꯨ ꯌꯥꯏꯌꯦ ꯆꯥꯎꯔꯦ ꯍꯤꯡꯅ ꯍꯥꯏ ꯃꯌꯥꯝꯅ ꯇ꯭ꯋꯤꯠ ꯇꯧꯍꯜꯂꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯤ ꯍꯩꯅꯧꯒꯤ ꯉꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩ ꯅꯨꯄꯤꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯍꯩꯅꯧ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯗꯅꯤ ꯍꯩꯅꯧꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯍꯟꯗꯛꯇꯤ ꯃꯊꯛꯀꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯍꯩꯅꯧꯁꯦ ꯀꯨꯝꯁꯤꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯒꯤ ꯍꯩꯅꯧ ꯃꯌꯥꯝ ꯂꯣꯏ ꯄꯥꯜꯂꯦꯕꯀꯣ ꯑꯗꯣ ꯍꯧꯔꯒꯦ ꯈꯔ ꯅꯛꯁꯟꯒꯦꯀꯣ ꯃꯌꯥꯝ hào mà khi cành rau mình tay nè đó trai tao biết hả làm tay ấm không bay
mà xương rau nào okay. Second sini different design, another design. Nale slippery rồi. Tao lắm á, bao lên phở ạ, bao đã. Chạy đi lừa thôi, đấy. Hôm nào cân ngàn chị ạ. Second. Cái nào đó anh mà thắc kệ hay nâu vậy một lá gan em là thùng mà này bạn mày nó gan nữa mình làm trên này tao vậy xí đi mai mà cuộn mình làm trên cái này như rồi xin là rose design rose design đấy em yeah. Lên mấy ẩm hẳn
Đó. Đó, siêu rồi. Mai rồi. Sao cho lười đấy. Mấy cái ăn rồi bukan manung sang na ba na tang thật kìa. Hậu đó. Ma'am ngasi gede. Tang halu sanjay ke. Mathang video da mu thengnarse mathang video da kari sara o hamno. Ma'am nasu comment da haibiramo ngasi gede. Bye bye. Mai con el cara